Akiba Pokhanba US Warship sing Thugaigani Gulf da Iran ki security da Akiba Pokhanba US ki Warship sing Thugaigani haina Iran ki elite revolutionary guards ki makokna sagol sen numita state TV da phongdokre US President Donald Trump na Tehran bu US ki vessel sing da harassment pi haiduna warning tawkiba matung nong makanaraga Iran na wafam asi phongdorkhibani Iran ki military natraga non military ki jahaz sing ki security da Akiba Pokhaliba Persian Gulf ta leba American terrorist force khudingmak thugaina bak ahang nai khoi ki naval force sing da order tawkhre haina Revolutionary Guards ki makok Hussein Salamani na phongdokhi mahakna Persian Gulf ki security haibasi Iran ki strategic priority singi saruk amani haina su phongdokhi haukiba yumsa kaisa da Trump na US Navy da Gulf da harassment pi riba Iran ki jahaz khudingmak te attack tongnawak instruction pi ki ba matung da khongthang asi laklibani tha sigi angan basarukta US milit ki maikai dagi Revolutionary Guards ki naval vessel taraga mathoi US Navy ki manakta naksilakhi hairaduna khongthang adubu khudong thiningai oiba kai hobagi thawong ni haina phongdokhibani Amaromda Iranadi Gulf da American jahaz singna ka henba thong kaya chatharpagi phibam adu lakhibani haina phongdokhi loina na topa paw amana COVID-19 ki haurakpham thijinnawak China da chatpagi ayaba pikhidre Beijing na American scientist singbu novel coronavirus ki haurakpham gi matang da thijinnawak Wuhan Institute Virology natraga China gi atai mafam amata da chatpagi ayaba pikhidre hairi Chinese leader Xi Jinping ki government ki maikai dagi ahenba transparency ulakpagi tangai fadaba lai haiba wafungga mari leinana yumsa kaisa numita Fox News da wangang bada US Secretary of State Mike Pompeo na wafam asi phongdorkhibani hojik fawa Chinese government na American scientist singbu China da chatpa haibadi Wuhan da leiba lepta da natana virus asi ki maramda khangnanabagi damakta China gi tangai fadaba mafum singda chatnabagi ayaba pi da duna leire haina Pompeo na news channel adu da phongdokhi Pandemic asigi matangda Trump administration na khangba kaya lai haina nahungna na phongdok pagaloina na mahak na haiki madudi laichat asi hek hobudagi aikoina Chinese government gi thawong singda chingnaba kaya tattana phongdok pa laikre hojik malem sin thungna laichat asi leptana chathari asigumba phibam asida Chinese government gi maikai dagi laina asigi haurakpham gi matangda loktup lokoiba thamdaba wafam amata phongdorok pa laitre sathiraba laina asigi matangda Chinese government bu transparency lehen bai basi World Health Organization gi thogdang ni haina phongdokladuna Pompeo na haiki madudi hojik fawda malem gi body asina sigumba thogdang khangna thabak torukpagi mami udre